इचनाव मैम कुकी की पाव हाना तामीनरसी पीआर की खुदोंग चाबा लहौसी हौजिक पीआर की खुदोंग चाबा लहौद्रगदी असिगी खुदोंग चाबसे अमुका फंगरोय हाइरि असिगी पावसे तामीनरसी कुकी खुन कुन हुमदोय माय मागी खुंदा चंगनबा कुकी सिंगी मागेदगी खंगनबा लेखरे असिगी पावसे तामीनरसी पीआर लाकपदा कुकी सिंगना क्या की मतिक हरावरे बगी पावसे तामीनरसी पीआर की खुदोंग चाबा लौसी बगी पावसे तामीनसी इचनाव मैम सिंगा ताइनन लेबा फाइलेंगमोल एरिया दा ताबा कुकी बेलेस स्कूल गुमदगी विलेजर्स सिंग 18 फेब्रुआरी 2025 तकी मागी खुल द चंगलगा लैरुनबा फाइलेंगमोल एरिया कोर कमिटी ना नोटिस थोखरे पनबयाबदी मे 2023 दगी हौना मैतै कुकी इरांग थोरकपदगी खुल थदोकलगा साइकिल दा रिफ्यूजी ओइना लैरुबने नोटिस असिदा पल्लिबा असि मैतै कुकी लांदा खुल थदोक्तुना 2023 दगी सेलक्किबा विलेजर्स सिंग नंगी खुल दा हंजिलु खुल चंगबदा नसाना सागी प्रोटेक्शन की दमक खुलाई हाइबदी थांग खुक्री पूरगा लाकदबने अखोई लम की दमक स्ट्रगल तौरी स्ट्रगल असिदा कुकी आर्म मिलिटेंट्स विलेज वॉलंटियर्स अमदे इंडियन आर्मी न मतेंग चावना पंगबिरी हौजिक अखोई स्ट्रगल की माहि चाबा मतम यौरे प्रेसिडेंट रूल लाकिबा सिना अखोइदा चिंगनबा अमदी अकीब याउदना अखोई खुल अमुक लौसिनबा ngamlagani asigumba khudong saba tanja asida अखोई खुल असि लौसिन हौदबा तारगदी मखाताना खुल असिदा संगदुबा अमुक हना लौसिनबा ngamlaroi February 18 the soidana hairiba khul kulgumdoi asida changduna villagers singna laibiruna bakhangalei nasa gi polamamadi thangna chingbasu puraklaga changbina bakhangalagli NB notice asida palliba ahopol hairiba si kuki singna sizinaba lan gi court ward nei Indian Army haibani maho aho nam hairiba court ward asina kuki armed militants amadi village volunteers haibani haiba wafam phongdokli makha satharakpada इचनाव मैम अदुगा कोरोंगान मखुमनगी पोस्ट अमतंग हाना तामिनरसी इचनाव मैम प्रेसिडेंट रूल सिगी मनुंगदा अखोइदी करी थौदांग लौदोरिगे अखोइदी करी होटनरिगे अदुबु अखोइगी कोरोंगान मखुमन लुचिंग पुरेन महाकी पावसे मयाम अमता हाना येंगमिनागिसी चिंगपुरेल कोरोंगान मखुमन की पेज तगी पोस्ट अमखतंग लखोचरगा थमजगी PR लाइखै येकनाबदा हेना खुदोंग चाबो ओइ अथुबदा गवर्नमेंट अमा सेमबना फगनी नत्रबा अफफत्ता थोलकपगी चांग याम वांगली मियाम की इहुल खंगना तबक तौबियु अखोइ लिंगजेल मानदबदा लेबाक असि लोइबा तारे हाइरि मखा सतरकबदा क्वाकै अदुगा मुका कुकी जो काउंसिल ना लाकनिबा फेब्रुआरी की तांग 19 दा नो सॉल्यूशन नो पीस What is no solution, no peace? I begin really machatori. Nakanamaromda muka 18 February dagi cookie singi kunda changsan naba cookie singi magi dagi warol thokare aduga muka mu cookie jo council ki magi dagi muk lakliba February ki tang 19 dagi ni moina toiba target se cookie singi kun humdoi desu cookie singna mai magi mayumda kuzukulai pairaga changbagi haina mokoina warol thokare aduta natana nakana moromda muk cookie jo council na muk February tang 19 da muk rally ama sindori no solution no peace Manipur thugaiba India thugaiba makhoi ki demand sigi matangda rally ama sindori asigi pause muk taminarsi cookie singdi hotnaba lepte lalabasu mokoina lalibado achumba semnaba aduki matik mokoina खल्लिबा टारगेट तो अदुगी मखोय होनबा लेप्ते असिगी पावसे तामिनरसी असि प्रेसिडेंट रूल मनुंगदा तौगदबा थबक ngатani तामिनरसी पावसे काउंसिल ने लाकलिबा फेब्रुआरी 19 कुकी जोन ताबा मफम सिंह अमदी दिल्ली NCR यावना शांति की खोंगचट चलगनी लाउथोखरे खोंगचट असिदा सेपरेटेड एडमिनिस्ट्रेशन नत्रगा यूनियन टेरिटरी के वाफम सेंट्रल गवर्नमेंट दा तक्सिनगनी हाइरे पीस रैली चटकेदबा मफम सिंह दे चुराचांदपुर कांगपोकपी फेरजोल जिरीबाम टेक्नोपल चांदल अमदी दिल्ली NCR ने मरुइना काउंसिल असिना तानगदबा डिमांड सिंह दे कुकीजो की इशू से फॉर्मल ओइना पार्लियामेंट पुखतुना खनबा नो सॉल्यूशन नो पीस पॉलिटिकल सॉल्यूशन अमा पुरक्त्रिंगैदा बॉर्डर फेंसिंग खाबथिंगबा बिरेन गिलिक ओरखरबा ऑडियो टेप वायल चथदुना चैराक फंगनबा हाइबसना रैली असिदा असिकनागुम्बा अमतदा सोकदबा हेड स्पीच ngang शांति ओइना चटपा अमदे इंडियाना मचु अहुमगी फिराल पाइदुना चटपा हाइबसने रैली असि चटकदबा मफम सिंगे मरुइबा थौदांग लौगदबा सिंगे ममिंगसु लाउथोखरे इचनाव मैम मीगिदी उरेदना अखोइगी हुजिक ख्वाई अहमबा हौजिक टाइमिंग दा हौजिक की मतमदा अखोइना नंबर 1 दा अखोइना लौगदबा थौदांग से करिनो खंजन मिनरसी अहमबगी होइना मरुइबा थौदांग अमा अखोइना अहमबदा लौगदबा स्टेप अमा लैरे असि स्टेप से आना लोखत मिनसी इचनाव मैम
openly huzik haiba yadaba wafam su kaya ama leirabnina maru oina number 1 da akhona lawgadaba thaudang se asiana lokhat minasi aduga makhata na mathang thaudang lokhat na ba mayam ama leiri aduna ekhoi leiri ba ichinao ibung yupa oza mayam ama leiri mayam na su hena thoido hendokna asigi matang la khana ramgani adubu meitei gi I chelubnina thamoi sida pen da ba kaya ama lei aduna ahambagi lawgadaba thaudang asiana lokhat minasi korongan ba khumana thamai ba wafam se ekhoi kari no aina tanja se akhoi khanda minasi number 1 gi step ta maru aina kari hana tawgani ba se akhoi khanda minasi ani ireisa khudebe ki mafam da asi wafam si matang ahambagi step se asiana lokhat minasi chinau mayam luching puren korongan ba khubangi post se mayam su ure ko hojik se akhoi punjan bagi matam se hojik phawne yaudri braba hojik punjan daragadi karam matam de akhoi se punjan dori banaba iram nam gi tamakte akhoi kholaw law bagi matam hojik phawne yaudri braba aina khali basina aina tawri basina chummi aina khanbagi matam se hojik phawbo adumaina khanbagi matam oiri braba aman oiragasu apun boina ima lebak kanbagi apun bagi kholaw se akhoi lawmina raga iram dam se karamaina kangane bagi matam se hojik phawne yaudri braba ado ichinaw mayam punamakki mafamda pari mom channel gi magi di kok nonjari hojik akhoi se apun boina punjan minaraga kari tawsige bese amato ine lekminaraga tanja se kari no bese hojik khandadragadi matam se yamna thengtha gi drive wafam jasi magak thamjage maitei ima nungsibi akhoi gi maitei ima mayam gi thongna dagi ni nasa mayam nasu thongna phagattori bese nasa mayam na ngasi jawawda thongna pangal thoi bese ima mayam na thongna happy badagi ni ima mayam na lamjing bi badagi ni nupi lan haina su lei khare mamang dasu asigumba mut panai roidaba ima mayam gi thongna mayam do adu thongna do matam khudi makta ima mayam na masa singbu pibi wai wafam je si haijege akhoi gi leiriba ireisa khudi makna su tanja asida kari no aina khanda minasi akhoi gi ima mayam gi thongna do akhoi khudi makna adu gi thongna do paiminasi haujik se aduki matik luraba tanjani asi akhoi mayam punam su khangi ko chinau mayam pari mom channel sibu yengbiriba mayam punam pui kai khumnajari ichinau mayam hojik PR leiri president rule haibasida cookie singna tawningba tawba yabagi cookie singna asigi tanja se manghan ningdabagi adugumba wafam kya ama thamai asi chumgiba jai langiba jai cookie singna hainingba ta haiba oiramba su jai adubu tanja asida cookie singna hairiba se 18 February da cookie singi target se ani thamai ahambada 18 February de cookie singna maitai ki mathakta landarakpadagi lanjenana leikhiba cookie singdo cookie singi khul kunhumdoi singda changjallaga masa gi matik chaba khuju khulai kaya ma puraga changjalu haibagi cherol thokhare aduga mukamuk 18 dagi February 18 da mokhoi gi cookie jo council na muk rally ma silli no peace no solution naina ko ado hoji moina taliba demand se aran bani abise cookie punamak loina khangi bani Manipur sibu hekta thugaiba yellow mi asuk jamna leiriba se akhoi asuk yamna nungsi chana na leiriba sigi marak sida Manipur sibu makhoina takhai tahange amadi India sibu thugai ge na changja leiba cookie illegal immigrants cookie narco terrorist sing sigi mathakta akhoi gi leiriba leingak na chap action laurakani abagi thajaba su thamjai aduga yellow mi ama oina ipa ipuna ningdhau palamba lam isagi iramdam sidabu ekhoina asuk tona hingba hauna baraba khandharubada isana isabu tu chungbam puiba asibu ekhoigi iramdam ima leibak sana leibak Manipur kangleipak haiba lamdam duniko karino ngasi tawribase cookie illegal immigrants cookie narco terrorists singna Manipur sibu thugaibagi hotnariba India sibu thugainagi hotnariba akhoi leiba central government na so history punamak khangi bani malem pomana so history punamak khangi bani maitei sena Manipur da karam haina lei karamba mato mawong da Manipur sibu semba sagatli yellow mi khudimak na Manipur sibu karam haina nuksi chana na leiraga iramdam sida karam haina akhoi se punminare hobinare se khangi bani adubu cookie singna karamba matamdagi changai hebase asisu loina khangi bani khangna ngasi maitei ki mathakta otpa neiba tawri base ase maitei na ngasi chongthoi base Manipur sida maitai khajik tang leige na chongthopadi nate iramdam kange yellow mi mayam se apun moine leimina si Manipur kaibe yaroi haibane ba maitai khoina haijari base Manipur kaibe yaroi India thugai be yaroi hena haibe akhoi India manung da challu bani na
India se kai ba tare habigi wari ne ba aduga Manipur thugai ge na changai ba India thugai ge na changai ba kuki illegal immigrants kuki narco terrorists sing si mathakta chap chap action lokholaga asi yaroi hena amukta ajui gi wari se loisan ba yaba wari natabra ba adubu isagi iramdam yelhomi ama oina leijari ba isagi iyumda isana changjaraga isagi yumda ningtamna ngatang phamba sawabu phangjalaktre hojiki matamsida kadomdegi kukine tek tawsalaktori bano kadomdegi kukina landaraktori bano asigba wakhan kayamna mipaina na angang kayamana mafam mara khangdana leire relief camp da kayamana khangwa ngamdabadagi thawai thadokpa kayama leire ludro akhoi khongpham se kayani no akhoi na asumaina kappaga khangdori base isagi yumda akhoi na Karigi kappaga khangdori banoba asigi tanja se karino asi aina haijagadabadi hauji aikhoi mayamna iramdam kanbagi tamakta ima leba kanbagi tamakta chongthoi basida aikhogi yelhomi khudimangnasu sarugya biraga aikhogi yelhomi khudimangna iramdam se kanminasi yelhomi mayamna nungsi chanana leiba sumaina hana aikhoine leiminaramba dumaina amuk yangna Athuba matamda tangdu leitaba purakna ba akhoi yelhomi mayamna apun boina leminaraga apun bagi kholau lawminaraga iramdam se kanbada akhoi apun boina saruk yamina se wafam jesi haijage aduga ichinaw mayam hawjik aina ngasi thamjariba wafam sida asoiba kayama yawramgani karigino abda penda bagi phongdokpa matamdadi thamoi de saina leba matamdadi haini hairoi khangda wafam kayama soidana yaramgani aduga hawjiki aina ngasi thamjariba wafam asida asoiran yaukiba kya leregasu pokchen charba oza ibung yupa ima pabung mayam amana agi channel sibu nungsibiduna support to bi yengbi asida wahi wata soikiba wahi kayama ihen ba yauragasu ngakpiu aduga ina muka haijagadabadi ekhoi amuktangdi ekhoi apun boina lepaga apun ba oina leminaraga ima lebak se kansi yekna bana iramdam ekhoi gi ima lebak sibu machet thokna Tokhai tahan bagi tamakta changaiba adugumba separate administration gi demand taliba adugumba kuki illegal immigrants kuki narco terrorists singsida chap chapa chairak piraga ekoina masak khangan si ekoi gi iramdam kan bagi tamakta yelhomi kaya ama leire base yekna ba singda khangan minasi tanja sida aina haijaga dabadi ima lebak tegi ahen ba kari su leite ima lebak ki nungsi basidi Ima lebak nungsiba mayamna soidana khangamgani ngasi iramdamna wana awa ana mikap miraw khona thaleba tanja asida thamoidagi puba thangba ngamdaba chaina yamna thoi aduna khangba ngamdei chinaw mayam ado hojik ngasi gi video se loisanjarage mathang video damo unarasi makhatana mayamda sum update pijarake amuka haijage amana amada hunaroisi tanja se amana amada hunabagi matam nate ahamada iramdam kanbasida hana mai honjan minasi asi wafamse tang haijaraga loisanjarage kanglei pakna yai phare ibudo pakhang mana yai phare